Ngasi numidang wairam phongkhiba pause singdagi maruoiba pau khara khangasaraga miyamda khudo tamjage PR lengak loikhrei yumnam khemchana Manipurgi Chief Minister oire Namja Kipgen Losi Dikho Govindas Konthongzam KH Loken Cabinet Minister oina wasak lokhrei Manipurda matam sanglaklava Kanglup ki rangna maram oiraduna sahi amarom thamlakhiba suspended animation ngasi nungthil lokthokhrei maduga loinina singjama assembly constituency ki MLA yumnam khemchan Manipurgi taraga humdoi suba Chief Minister oina wasak lokhrei Imphal gi lokbabanda pangthokpa wasak lobagi tharam maduda NPF ki lusingba su oiriba Mao assembly constituency ki MLA Losi Dikho BJP ki lusingba su oiriba Kangpopi assembly constituency ki MLA Namja Kipgen Tam Tarelak MLA oiraklava Govindas Konthongzam amasung NPP ki lusingba su oiriba Wangoi assembly constituency ki MLA KH Loken Cabinet Minister sing oina wasak lokhrei wasak lokraba makhoi manga adu ahumna BJP gini amamamna NPF amasung NPP gini sabak paiba amasung aromba ngakpagi wasak adu Manipurgi Governor Ajay Kumar Balana lawki Manipurgi puarida ahanbu oina amasung khwaidagi ngakpa thawdok ama oina Kangpopi Assembly Constituency ki MLA Namja Kipgen Bajuelda oina wasak lawki NPF ki lusingba Losi Dikho amasung BJP ki lusingba Namja Kipgen Deputy Chief Minister oina wasak lawki masigi su mathakta ngasi wasak lawbada yaukhiba Govindas Konthongzam gi homgi portfolio pigani haina mangjongna lawthokpa leikrei lenga ama sembagi ayaba fanglaba tungda Imphal halakhraba MLA sing amasung party ki lusingba sing adubu masing yamlaba miyamna British Kendraji International Airport harauk tayamna okay Manipurda Kanglup ki irang thokiba sahi aniga thama palom asuda amuk phawba Imphal lakhidraba Kuki MLA ani MLA khawte amasung nungsarung sanati ahanba oina Imphal thunglaki amasung akitu jingba amata yauduna makhoi lok babanda strike crime tawbada saruk yaki wasak lok dringai ki mamangda ngarang New Delhi da NDA Legislative Party ki lusingba khankraba yumnang khemchan Central Observer Tarun Chuf BJP ki North East Coordinator Dr. Sami Patra ex-minister Nongthoman Biren Party asigi State President saoraduna singba Tim ngasi numiyungba mamangda Imphal thunglaki makhona Imphal hek thunglavaga lokbabanda chatuna lenga ama semlage haina state crime tawki madugi matung pung khara khak leiraga Manipurdagi President rules lokthokle haina Home Ministry na seol ama thadorakki wasak lawroba anoba lenga ase masing yamba kanguna sagwali haibadu numi humni ki manungda utnanava Governor na Chief Minister da khangalakki maram aduna trial of strength ase February 3 pangthoklava yai hairi government ama linglava tungda walawriba minister singi fam karamba matamda mensingkadagi haiba chap chana khangdragasu house the trial of strength ulaba matung matam ama yenglaga minister sing wasak lawgani wasak lawbaduda kana kana yawgadagi haiba hauzik phawbagi oinadi kari mata khangba ngamdre adumapu Imphal da hauzik lairiba Kuki gi MLA ani LM Khawte amasung ngungsang sanate Cabinet Minister oina wasak lawrava yai makhoida natana BJP ki khwaidagi liraba lusingba Thongam Biswajisu ani suba tangka ki wasak lawbada yawgani haina panari Chief Minister oina ngasi wasak lawkhraba Y Khemchan metric pass nei ma handak ki tam asiga tharaga anirak singjama AC ki mihut oikhrei Manipur Legislative Assembly ki Speaker su oiramle amasung mamang lenga ki matamda Cabinet Minister oina thawpuramki South Korea ki Seoul da pangthokpa thoram amada Global Taekwondo Federation ki President Jun Lee na lusingba Grandmaster Taruk na Khemchanda manga suba dan gi certificate kusinaki India ki National Traditional Taekwondo Martial Art manga suba dan fangba mahang na ahanbani masagi sahi humpunithoi suroba Khemchana kumjali singama samappan marfugani thoida All Assam Taekwondo Association ki founder president oikhivaga masana asi chakhwanaba honabada maru oiba thodang loduna lakhi
Mamangda mahak Taekwondo Federation of India-gi Vice President oinasu thaupuramle. Wasak lobagi thoram aduda hanagi CM N Biren, CLP-gi leadersu oiriba hanagi CM O Ibovi, hanagi CM Radha Binod Koizam, BJP-gi lusingbasu oiriba Thongju AC-gi MLA Thongam Bishoje, BJP-gi State President A Sarada, BJP-gi North East Coordinator Sami Patra, BJP-gi Manipur-gi Observer Tarun Suf, Yumnam Khemchang-gi loinavi, Yumnam Joyvala, Civil amadi Police ki awangba thaki officer singsu wasak lobagi tharom aduda saruk yakhi. Wasak lobagi tharom loiraba matung numidang tare tarakpada lenga asigi ahamba kibinet mipam phamgadawri. Makha tarakpa pauda sembada yauriba Kuki MLA masa masana teksak pujagadavani KLAL lengak sembada yaudunabagi matangda lawkhiba warepki mayokta lengak semba yauriba Kukizogi MLA singna tungda tholakpa afa-fata punamaki teksak masana pujagadavani haina Kuki Liberation Army Lepkolun KLAL na thadorakpa cheol amana phongdorakli. Cheol asina hai matam sangna Kukizo phurupki miyoising miraituna lakpagi mayokta lengak semba yaudunaba haina lawkhiba warep adu kaidawngungda sumantiknaba yaroi. Lengak sembada yawnaba Philip lawriba Kuki MLA singna Purup asigi miyambu namthak tawbaga loinana miyamgi mayokta laibani haina lawi. Apunbagi warep asi thausadana laukhalakpa thorang asigi mayokta KLAL na mathau taba thabak thoramsing paikhalagani. Miyamna laukhiba warepki ona tainaba maungda lengak semba yauriba Kukizo MLA singna tungda tholakpa afa-fata punambagi teksak pumba sem sagadavani. Masagi khudongchaba khara phangnabagidamak Miyamgi apunba warep thausadaba amasung miyam punna lawminakhiba warepki ona tainaba maungda thabak tawraklibasi asuma khongthang natte. Kuki Human Rights Council amadi Kukizo Council nasu lengak sembagi thong yaningdaba phongdorakli. Makha tarakpa pauda Kuki singi sapre administration gi damakta sapchana lepli sarkar sembada yauroi. Paolienlal Haokip State asida rajniti gi oiba tang taba phibam ama puraknavani haiduna MLA Y Khemchana lead tawba sarakar ama semnaba governor-ga unnaduna krem tawkhrabasu Saikot Kendra-gi MLA Paolienlal Haokip ki maikedagidi Kuki MLA singna sapra administration dimagi damakta chap chana lepli sarkar sembada saruk yaroi haina mahaki ex thagalakhiba warol amada hairi. MLA asina mahaki ex thagalakhiba warol aduna makha tana haikhibada Kuki community singi makedagi tonganba district administrative arrangement amagidamak demand tawriba ase Kuki singi safety security amasung dignity gi damaktani. Hariba demand ase isam chamba political autonomy amanate Kuki community singi pokpadagi yauraklaba phangpham thoklaba hak aduni hairi. Henglep Kendra gi BJP gi MLA Lepjama Haokip ki makedagi su Kuki community ki oinasu tongamba separate administration ama pigani habagi chap chaba thajaba ama pidriba fawa naungna semgadoriba sarakar asida support tawroi haina social media da thagalakhiba warol amada haire. Mahangna makhata na haikhibada Kuki singi identity land amasung development ga mai lainana matam kuidadagi demand tawduna laklaba Kuki state union territory asida priority pigani haina separate administration gi chap chana lepli hairi. Marak sida thadau MP ki General Secretary Lamjang Thang Haokip na social media na thagalakhiba warol asida hairibana sarakar sembada yawgadoriba MLA ngunsangu sanate Mar community aduga MLA LM Khaute Wi-Fi Zomi community ni makhoising asi Kuki ni haina identify tawbana Imphal chathok chasin tawba yai. Nang Kuki group oiriba Zomi Mar amasung thadaugi oinadi Imphal asi safe oiri haina lawba yai. Aduba nemcha kipjen amasung Kuki ni haina identify tawbana Imphal chathok chasin tawbada chingnaba yai hairi.